ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁ ꯑꯝꯄꯥꯌꯔ ꯑꯁꯤ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ 21st ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯨ ꯅꯨꯃꯤꯠ ꯇꯥꯕ ꯅꯥꯏꯗ꯭ꯔꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯩꯔꯤ꯫ ꯀꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯐ꯭ꯔꯥꯟꯁ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯇꯦꯔꯤꯇꯣꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯄꯤꯛ ꯈꯔ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯐ꯭ꯔꯥꯟꯁ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯐ꯭ꯔꯥꯟꯁꯀꯤ ꯁꯔꯨꯛ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯛꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯐ꯭ꯔꯥꯟꯁꯀꯤ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯅꯤꯡꯊꯤꯖꯅ ꯈꯪꯗꯦ꯫ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯎꯔꯤꯕ ꯃꯦꯞ ꯑꯁꯤꯅ ꯌꯨꯔꯣꯞꯇ ꯂꯩꯕ ꯐ꯭ꯔꯥꯟꯁ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯃꯦꯞ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯎꯔꯤꯕ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤꯅꯤ ꯐ꯭ꯔꯥꯟꯁꯀꯤ ꯑꯄꯨꯟꯕ ꯇꯦꯔꯤꯇꯣꯔꯤ ꯃꯈꯣꯏꯒꯤ ꯂꯝꯁꯤꯡ꯫ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥ, ꯁꯥꯎꯠ ꯑꯃꯦꯔꯤꯀꯥ, ꯀꯦꯔꯤꯕꯤꯌꯟ ꯔꯤꯖꯟ ꯃꯁꯤꯗꯒꯤ ꯍꯧꯔꯒ ꯃꯦꯗꯥꯒꯥꯁꯀꯔ, ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟ ꯑꯃꯁꯨꯡ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯐ꯭ꯔꯥꯟꯁꯀꯤ ꯇꯦꯔꯤꯇꯣꯔꯤ ꯂꯩ꯫ ꯃꯁꯤꯒꯤ ꯃꯦꯞ ꯑꯁꯤꯗ ꯕ꯭ꯂꯨ ꯃꯆꯨꯅ ꯃꯥꯔꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯃꯤꯡ ꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯣꯏꯅ ꯐ꯭ꯔꯥꯟꯁꯀꯤ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟꯁꯤꯡ ꯑꯗꯨꯅꯤ꯫ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯐ꯭ꯔꯥꯟꯁꯀꯤ ꯂꯝ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯑꯣꯚꯔꯁꯤ ꯐ꯭ꯔꯥꯟꯁ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯑꯇꯣꯞꯄ ꯑꯥꯏꯂꯦꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯂꯦꯟ ꯑꯦꯔꯤꯌꯥ ꯑꯁꯤ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯐ꯭ꯔꯥꯟꯁꯀꯤ ꯂꯝ ꯑꯁꯤꯒꯤ 18%ꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯕꯜꯒꯦꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯆꯥꯎꯕ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯂꯝꯒꯤ ꯇꯣꯇꯦꯜ ꯑꯦꯔꯤꯌꯥ ꯑꯗꯨꯅꯤ ꯂꯩꯔꯤꯕ ꯑꯁꯤ꯫ ꯑꯣꯚꯔꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯂꯝ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐ꯭ꯔꯦꯟꯆ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ 3 ꯃꯤꯂꯤꯌꯟ ꯔꯣꯝꯅꯤ꯫ ꯂꯝ ꯀꯌꯥ ꯑꯃ ꯂꯥꯞꯊꯣꯛꯅꯅ ꯄꯥꯛꯅ ꯁꯟꯗꯣꯛꯅ ꯂꯩꯔꯕꯅꯤꯅ ꯐ꯭ꯔꯥꯟꯁꯇ ꯃꯥꯟꯅꯗꯕ ꯇꯥꯏꯝ ꯖꯣꯟ 12 ꯂꯩ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯁꯤꯇꯤꯖꯦꯟ ꯈꯛꯇꯅꯤ꯫ ꯐ꯭ꯔꯥꯟꯁꯀꯤ ꯚꯣꯠ ꯇꯧꯕꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯎꯏ, ꯂꯣꯏꯅꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯚꯣꯠꯇꯁꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯝ ꯑꯃꯁꯨꯡ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃ ꯄꯥꯛ ꯆꯥꯎꯅ ꯁꯟꯗꯣꯛꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ 21st ꯁꯦꯟꯆꯨꯔꯤ ꯑꯁꯤꯗ ꯐ꯭ꯔꯥꯟꯁ ꯑꯁꯤ ꯁꯨꯄꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯍꯟꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯐ꯭ꯔꯥꯟꯁꯅ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯦꯄꯦꯕꯜ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯄꯦꯁꯤꯐꯤꯛ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯐ꯭ꯔꯥꯟꯁꯀꯤ ꯑꯥꯏꯂꯦꯟꯁꯤꯡ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯐ꯭ꯔꯦꯟꯆ ꯒꯤꯅꯤꯌꯥ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯂꯣꯟꯆ ꯇꯧꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯐ꯭ꯔꯥꯟꯁꯀꯤ ꯑꯥꯏꯂꯦꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯏꯗꯨꯅ ꯏꯟꯀꯝ ꯑꯗꯨꯃꯛ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤ꯫ ꯑꯥꯏꯂꯦꯟ ꯀꯌꯥ ꯑꯃ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ 21st ꯁꯦꯟꯆꯨꯔꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯦꯔꯤꯇꯥꯏꯝ ꯇꯦꯔꯤꯇꯣꯔꯤ ꯌꯥꯝꯅ ꯂꯩꯕ ꯑꯁꯤ ꯐ꯭ꯔꯥꯟꯁꯅ ꯑꯣꯏꯔꯤ꯫ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯐ꯭ꯔꯥꯟꯁꯀꯤ ꯂꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯝꯗꯧꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯃꯁꯤꯗꯤ ꯌꯥꯝꯅ ꯆꯝꯕ ꯋꯥꯐꯝꯅꯤ꯫ 18th ꯁꯦꯟꯆꯨꯔꯤ ꯂꯣꯏꯁꯤꯜꯂꯛꯄ 19th ꯁꯦꯟꯆꯨꯔꯤ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯣꯂꯣꯅꯤ ꯁꯟꯗꯣꯛꯄ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯏꯪꯂꯦꯟꯅꯤ꯫ ꯋꯥꯔꯜ ꯋꯥꯔ II ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯟꯗꯣꯛꯂꯝꯂꯤꯕ ꯀꯣꯂꯣꯅꯤ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯅꯤꯡꯗꯕꯗꯒꯤ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯃꯊꯪ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯐ꯭ꯔꯥꯟꯁꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟꯁꯤꯡ ꯑꯁꯤꯗꯗꯤ ꯅꯤꯡꯇꯝꯕ ꯂꯥꯎꯊꯣꯛꯄꯤꯅꯕ ꯃꯤ ꯁꯨꯛꯇꯥ ꯇꯥꯗꯕ ꯑꯥꯏꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐ꯭ꯔꯥꯟꯁꯇꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ, ꯑꯥꯏꯂꯦꯟ ꯈꯔ ꯑꯃꯗꯅ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯐ꯭ꯔꯥꯟꯁꯀ ꯄꯨꯟꯖꯅꯤꯡꯕ, ꯈꯔ ꯑꯃꯗꯅ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯗꯨꯃꯛ ꯐ꯭ꯔꯥꯟꯁꯀ ꯄꯨꯟꯁꯤꯟꯈꯤꯕ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯀꯤ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫